ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯗꯤꯀꯦꯁꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯗꯤꯀꯦꯁꯣꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯥꯁꯤꯁ ꯏꯟ ꯗ ꯁ꯭ꯅꯣ ꯐꯤꯂꯝ ꯑꯁꯤ ꯂꯨꯊꯤꯅꯤꯌꯥꯒꯤ ꯁꯍꯔ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯐꯤꯂꯝ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯂꯤꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯕ ꯎꯕꯤꯒꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯅꯥꯒꯤ ꯃꯄꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯂꯤꯅꯥꯒꯤ ꯃꯄꯥ ꯑꯁꯤ ꯂꯨꯊꯤꯅꯤꯌꯥꯒꯤ ꯅꯀꯂꯤ ꯆꯦ ꯁꯥꯔꯒ ꯑꯇꯣꯞꯄ ꯂꯝꯗ ꯊꯥꯗꯣꯛ ꯊꯥꯖꯤꯟꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯅꯤ ꯂꯤꯅꯥ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯂꯤꯅꯥꯒꯤ ꯃꯄꯥꯅ ꯂꯤꯅꯥꯗ ꯂꯥꯏ ꯌꯦꯛꯄꯒꯤ ꯁ꯭ꯀꯦꯆ ꯄꯦꯟ ꯑꯃ ꯄꯤꯔꯝꯃꯤ ꯃꯔꯝꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯏ ꯌꯦꯛꯄꯒꯤ ꯀꯝꯄꯤꯇꯤꯁꯟꯗ ꯌꯥꯎꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯂꯤꯅꯥꯅꯗꯤ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯂꯥꯏ ꯌꯦꯛꯄꯁꯤ ꯃꯍꯥꯛ ꯃꯄꯨꯡ ꯐꯥꯅ ꯍꯩꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯍꯩꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯤ ꯃꯄꯥꯅ ꯑꯃꯨꯛ ꯊꯧꯅꯥ ꯍꯥꯞꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯥꯖꯕ ꯂꯩ ꯅꯪ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤꯉꯩ ꯃꯄꯥꯅ ꯂꯨꯊꯤꯅꯤꯌꯥꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯃꯄꯥꯒ ꯃꯃꯥꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯄꯥ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯃꯐꯤ ꯁꯦꯠꯆꯤꯜꯂꯒ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯨꯝ ꯑꯗꯨꯗ ꯂꯤꯅꯥ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯈꯛꯇ ꯇꯔꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯣꯚꯤꯌꯦꯠꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯗꯤ ꯂꯤꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯁꯤꯡꯕꯨ ꯄꯨꯟꯅ ꯐꯥꯔꯒ ꯇ꯭ꯔꯛ ꯑꯃꯗ ꯍꯥꯞꯀꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯂꯤꯅꯥꯒꯤ ꯃꯃꯥꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯇ꯭ꯔꯛ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤ ꯁꯣꯚꯤꯌꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯔꯦ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯇꯝ ꯑꯁꯤ ꯇꯁꯦꯡꯅ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔꯒꯤ ꯖꯔꯃꯟꯒ ꯁꯣꯚꯤꯌꯦꯠꯀ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯅꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯂꯨꯊꯤꯅꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯇꯣꯟꯕ ꯖꯥꯇꯤꯅꯤ ꯈꯟꯗꯨꯅ ꯐꯥꯔꯤꯕꯅꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁꯣꯚꯤꯌꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯔꯒ ꯂꯤꯅꯥ ꯈꯣꯏꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯛ ꯑꯗꯨꯗ ꯍꯥꯞꯀꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯊꯥꯅꯨꯡꯗ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯗꯒꯤ ꯇꯣꯉꯥꯟꯅ ꯄꯨꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯅꯥꯒꯤ ꯃꯃꯥꯅ ꯄꯨꯗꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯁꯤꯜꯚꯔ ꯒꯥꯔꯤꯗꯨꯕꯨ ꯂꯥꯟꯃꯤꯗꯨꯗ ꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯗꯕꯥ ꯑꯃꯗ ꯇꯣꯡꯍꯜꯂꯝꯃꯤ ꯗꯕꯥ ꯑꯗꯨꯒꯤ ꯑꯄꯤꯛꯄ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯂꯤꯅꯥꯅ ꯑꯜꯗꯦꯁꯄꯨ ꯎꯔꯝꯃꯤ ꯑꯦꯟꯗ꯭ꯔꯤꯁ ꯑꯃꯗꯤ ꯂꯤꯅꯥ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯑꯦꯟꯗ꯭ꯔꯤꯁꯄꯨ ꯂꯥꯟꯃꯤꯁꯤꯡꯅ ꯐꯨꯔꯝꯃꯤ ꯐꯨꯔꯕ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯤꯁꯄꯨ ꯗꯕꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯥꯞꯀꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨꯗ ꯌꯥꯎꯔꯝꯕ ꯁꯥꯟꯅꯄꯣꯠ ꯑꯇꯩ ꯄꯣꯠꯄꯨꯅ ꯍꯨꯟꯗꯣꯛꯈꯤꯔꯝꯃꯤ ꯇ꯭ꯔꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯤꯅꯥꯅ ꯑꯦꯟꯗ꯭ꯔꯤꯁꯇ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯗꯕꯥ ꯀꯌꯥ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯦꯟꯗ꯭ꯔꯤꯁꯅ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯃꯉꯥꯒꯨꯝꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯗꯕꯥꯁꯤꯡꯗꯨꯗ ꯑꯝꯇ ꯆꯦꯛ ꯇꯧꯕꯤꯔꯨꯒꯦꯔꯥ ꯑꯩꯒꯤ ꯏꯄꯥꯗꯣ ꯁꯣꯏꯗꯅ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯌꯥꯎꯔꯝꯒꯅꯤ ꯅꯪ ꯑꯩꯒꯤ ꯃꯇꯦꯡꯁꯤꯃꯇ ꯄꯥꯡꯕꯤꯌꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯦꯟꯗ꯭ꯔꯤꯁꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯄꯥꯕꯨ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯗꯕꯥ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯌꯥꯎꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯃꯥꯟꯗꯔ ꯑꯃꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯃꯤꯡ ꯀꯧꯔꯝꯃꯤ ꯃꯗꯨꯗ ꯅꯤꯀꯣꯂꯥꯁ ꯀ꯭ꯔꯤꯁꯀꯤꯅ ꯈꯨꯝꯂꯛꯄꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯅꯪꯁꯤ ꯌꯨꯀ꯭ꯔꯦꯟꯅꯤ ꯀ꯭ꯔꯤꯁꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯅ ꯂꯩꯔꯤꯉꯩꯗ ꯑꯩ ꯌꯨꯀ꯭ꯔꯦꯟ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛ ꯑꯩ ꯁꯣꯚꯤꯌꯦꯠ ꯑꯣꯏꯔꯦ ꯃꯗꯨꯗꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯜꯇꯥꯏꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯒꯅꯤ ꯇ꯭ꯔꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯤꯅꯥꯅ ꯍꯧꯈꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗ ꯇ꯭ꯔꯦꯟ ꯑꯗꯨ ꯑꯜꯇꯥꯏꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯝꯃꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯂꯦꯞꯇꯕꯤꯗ ꯊꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯤꯅꯥ ꯆꯦꯖꯦꯠ ꯑꯃꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯁꯥꯟꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪ ꯂꯥꯏ ꯌꯦꯛꯄ ꯐꯖꯅ ꯍꯩꯕ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯕꯕꯥꯕꯨꯁꯨ ꯈꯪꯉꯤ ꯁꯦ ꯀꯣꯂꯣꯝꯁꯤꯒꯤ ꯃꯇꯦꯡꯅ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯛꯎ ꯂꯤꯅꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯑꯩꯅ ꯎꯈꯤꯕ ꯄꯣꯠꯁꯤꯡꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯛꯄ ꯉꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯌꯦꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯑꯍꯣꯡꯕ ꯈꯔꯗꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯃꯗꯨꯗꯒꯤ ꯗꯕꯥ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥ ꯑꯗꯨ ꯁꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯇꯣꯡꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯑꯃꯗꯤ ꯀꯞꯇꯅꯕ ꯊꯦꯝꯂꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯈꯥꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯗꯕꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯀ꯭ꯔꯤꯁꯀꯤꯁꯨ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯂꯤꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡꯁꯦ ꯆꯥꯗꯕꯗꯒꯤ ꯁꯤꯔꯦ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯇꯧꯅꯤꯡꯉꯤ ꯀ꯭ꯔꯤꯁꯀꯤꯅ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯒꯤꯗꯤ ꯆꯥꯅꯕ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯤ ꯄꯤꯖꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯊꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯑꯁꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯣꯡꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗꯦ
ꯃꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯨꯝꯊꯍꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥ ꯁꯤꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯃꯥꯟꯗꯔꯅ ꯎꯕꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯉꯛꯂꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯦꯝ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯐꯤ ꯂꯧꯊꯣꯛꯂꯒ ꯆꯪꯉꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯧꯊꯣꯛꯂꯒ ꯆꯪꯂꯝꯃꯤ ꯑꯗꯨꯕꯨ ꯂꯤꯅꯥꯗꯤ ꯃꯁꯥꯅ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃꯅ ꯂꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯤꯅꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯂꯤꯅꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯇꯟꯖꯥ ꯑꯗꯨꯗ ꯀ꯭ꯔꯤꯁꯀꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯤꯡꯂꯝꯃꯤ ꯃꯗꯨꯗꯒꯤ ꯂꯤꯅꯥꯒ ꯂꯤꯅꯥꯒꯤ ꯃꯃꯥꯒ ꯏꯔꯨꯖꯅꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯃꯥꯟꯗꯔꯅ ꯐꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯣꯜ ꯑꯃꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯟꯐꯥ ꯉꯥꯛꯇꯅꯤ ꯅꯈꯣꯏꯒꯤ ꯆꯩꯔꯥꯛꯇꯤ ꯁꯤꯕꯒꯤ ꯗꯟꯗꯤꯅꯤ ꯑꯗꯨꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯊꯕꯛ ꯁꯨꯒꯗꯕꯅꯤ ꯁꯨꯅꯤꯡꯗꯕ ꯃꯤ ꯑꯗꯨꯗꯤ ꯆꯥꯅꯕ ꯄꯤꯔꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯃꯤ ꯑꯗꯨ ꯍꯥꯠꯀꯅꯤ ꯃꯗꯨꯗꯒꯤ ꯀꯃꯥꯟꯗꯔꯅ ꯆꯦ ꯑꯃ ꯎꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯦ ꯑꯁꯤꯗ ꯅꯁꯥꯅ ꯌꯥꯅ ꯁꯥꯏꯟ ꯇꯧꯔꯕꯗꯤ ꯆꯍꯤ 15 ꯀꯣꯝꯊꯣꯛꯀꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯦ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯒꯅꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯈꯤꯅꯤ ꯃꯗꯨꯗꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯀ꯭ꯔꯤꯁꯀꯤꯗ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯍꯤꯡ ꯑꯃꯇ ꯇꯨꯝꯍꯟꯒꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯥꯝꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯕ ꯆꯪꯂꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯕꯛ ꯁꯨꯅꯕꯒꯤ ꯒ꯭ꯔꯥꯎꯟ ꯑꯃꯗ ꯄꯨꯊꯔꯛꯂꯝꯃꯤ ꯂꯤꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯦꯟꯗ꯭ꯔꯤꯁꯇꯨ ꯑꯂꯨ ꯍꯨꯔꯥꯟꯕꯒꯤ ꯐꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯝꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯦꯟꯗ ꯊꯝꯈ꯭ꯔꯦ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯑꯇꯩ ꯄꯣꯠꯂꯝ ꯄꯤꯔꯝꯗꯦ ꯄ꯭ꯂꯦꯠ ꯑꯃꯗ ꯕ꯭ꯂꯦꯠ ꯍꯥꯏꯕꯗꯤ WT ꯑꯃꯈꯛꯇ ꯄꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯔꯒ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯤꯅꯥꯅ ꯆꯪꯂꯒ ꯍꯪꯂꯝꯃꯤ ꯑꯂꯨ ꯍꯨꯔꯥꯟꯕꯒꯤ ꯐꯥꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯀ꯭ꯔꯤꯁꯀꯤꯅ ꯂꯤꯅꯥꯒꯤ ꯏꯁꯤꯡ ꯌꯥꯎꯔꯤꯕ ꯕꯥꯔꯇꯤꯜ ꯑꯗꯨꯕꯨ ꯂꯪꯈꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯤꯁꯁꯨ ꯊꯕꯛ ꯁꯨꯅꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯍꯟꯅꯕꯒꯤ ꯄꯨꯊꯔꯛꯂꯝꯃꯤ ꯑꯦꯟꯗ꯭ꯔꯤꯁꯀꯤ ꯃꯄꯥꯅ ꯃꯗꯨ ꯎꯕꯗꯒꯤ ꯑꯦꯟꯗ꯭ꯔꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯗꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯗꯨꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯀꯃꯥꯟꯗꯔꯅ ꯂꯤꯅꯥꯒꯤ ꯃꯃꯥꯕꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯀꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯀꯤꯁꯨ ꯂꯩꯔꯝꯃꯤ ꯀ꯭ꯔꯤꯁꯀꯤꯅ ꯍꯥꯏꯔꯝꯃꯤ ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯍꯣꯏ ꯍꯥꯏꯒꯗꯕꯅꯤ ꯂꯤꯅꯥꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯑꯃꯅꯤ ꯀ꯭ꯔꯤꯁꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯨꯔꯕꯅꯤꯅ ꯃꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯅꯥꯒꯤ ꯃꯃꯥꯗ ꯀ꯭ꯔꯤꯁꯀꯤꯅ ꯀꯥꯠ ꯑꯃ ꯄꯤꯔꯝꯃꯤ ꯀꯥꯠ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯣꯡꯃꯗ ꯆꯦꯡ 2ꯔꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯥꯠ ꯑꯗꯨ ꯂꯤꯅꯥꯒꯤ ꯃꯃꯥꯅ ꯂꯧꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯃꯛꯇꯗ ꯀꯃꯥꯟꯗꯔꯅ ꯂꯤꯅꯥꯒꯤ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯔꯨꯁꯤꯌꯟ ꯂꯣꯟ ꯈꯪꯕꯅꯤꯅ ꯑꯥꯔꯊ꯭ꯔ ꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯔꯥ ꯃꯗꯨꯗ ꯂꯤꯅꯥꯒꯤ ꯃꯃꯥꯅ ꯌꯥꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯅꯥꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯑꯂꯨ ꯍꯨꯔꯥꯜꯂꯒ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯟꯕꯗꯨ ꯎꯔꯝꯃꯤ ꯂꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯗ꯭ꯔꯣꯌꯤꯡ ꯑꯃ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯪꯗꯤ ꯇ꯭ꯔꯦꯗ ꯑꯣꯐꯤꯁꯇ ꯆꯠꯄꯅꯤꯅ ꯃꯁꯤꯒꯤ ꯗ꯭ꯔꯣꯌꯤꯡꯁꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯍꯟꯕꯤꯌꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯅꯥꯕꯨ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯂꯤꯅꯥꯒꯤ ꯃꯅꯥꯛꯇ ꯑꯦꯟꯗ꯭ꯔꯤꯁ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯈꯔ ꯂꯤꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯆꯥꯅꯕ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯤꯁꯅ ꯂꯤꯅꯥꯗ ꯆꯦ ꯈꯔꯒ ꯄꯦꯟꯁꯤꯟ ꯈꯔꯒꯁꯨ ꯄꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯅꯥꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯌꯦꯛꯈꯤꯕ ꯄꯤꯛꯆꯔ ꯑꯗꯨ ꯑꯦꯟꯗ꯭ꯔꯤꯁꯇ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯤꯅꯥ ꯆꯪꯂꯒꯦ ꯍꯥꯏꯔꯝꯃꯤ ꯑꯦꯟꯗ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯐꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯕꯛ ꯁꯨꯔꯝꯃꯤ ꯃꯗꯨꯗ ꯀꯃꯥꯟꯗꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯂꯨꯁꯤꯡ ꯑꯗꯨ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯂꯨꯁꯤꯡ ꯑꯁꯤꯅ ꯃꯌꯦꯡ ꯇꯥꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯈꯠꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯂꯨ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯂꯤꯅꯥꯗ ꯀꯔꯤꯒꯨꯝꯕ ꯃꯦꯞ ꯈꯔ ꯌꯥꯎꯏ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯄꯥꯝꯃꯤ ꯃꯤꯌꯥꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯀꯃꯥꯟꯗꯔꯅ ꯀ꯭ꯔꯤꯁꯀꯤꯗ ꯀꯔꯤ ꯗꯟꯗꯤ ꯄꯤꯁꯤꯒꯦ ꯍꯪꯂꯛꯂꯝꯃꯤ ꯀ꯭ꯔꯤꯁꯀꯤꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯄꯤꯗꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯃꯥꯟꯗꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯁꯤꯕꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯛꯈ꯭ꯔꯣ ꯃꯗꯨꯗ ꯀ꯭ꯔꯤꯁꯀꯤꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯀꯃꯥꯟꯗꯔꯒꯤ ꯑꯣꯔꯗꯔꯅꯤ ꯇꯧꯗꯕꯗꯤ ꯌꯥꯔꯝꯗꯦ ꯀꯃꯥꯟꯗꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯆꯦꯡ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯃꯥꯟꯗꯔꯅ ꯂꯤꯅꯥꯕꯨ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯅꯥꯒꯤ ꯗ꯭ꯔꯣꯌꯤꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯀꯃꯥꯟꯗꯔꯅ ꯃꯍꯥꯛꯀꯤ ꯃꯁꯛꯄꯨ ꯌꯦꯛꯅꯕ ꯍꯥꯏꯔꯝꯃꯤ ꯂꯤꯅꯥꯅ ꯌꯦꯛꯂꯝꯃꯤ ꯀꯃꯥꯟꯗꯔꯅ
ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯆꯦ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯁꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯂꯤꯅꯥꯅ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯒꯤ ꯃꯁꯛ ꯇꯧꯅ ꯌꯦꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯤꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯂꯤꯅꯥꯒꯤ ꯗ꯭ꯔꯣꯌꯤꯡꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯔꯝꯃꯤ꯫ ꯂꯤꯅꯥꯅ ꯃꯥꯒꯤ ꯃꯤꯠꯀꯤ ꯃꯤꯠꯃꯥꯡꯗ ꯆꯦꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯕꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯦꯟꯗ꯭ꯔꯨꯁꯨ ꯂꯤꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀ꯭ꯔꯤꯁꯀꯤ ꯂꯤꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯅꯥꯒꯤ ꯃꯃꯥ ꯑꯗꯨ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯀꯤꯅ ꯂꯤꯅꯥꯒꯤ ꯃꯃꯥꯗ ꯐꯥꯏꯜ ꯑꯃ ꯄꯨꯊꯣꯛꯂꯒ ꯎꯠꯂꯝꯃꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯅꯪꯁꯨ ꯌꯥꯖꯕ ꯇꯥꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯦ ꯑꯔꯥꯟꯕ ꯆꯦ ꯁꯥꯔꯒ ꯗꯦꯁꯇꯒꯤ ꯇꯥꯟꯊꯣꯛꯅꯕ ꯊꯕꯛ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯀ꯭ꯔꯤꯁꯀꯤꯅ ꯂꯤꯅꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯂꯤꯅꯥꯒꯤ ꯃꯃꯥꯅ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯀ꯭ꯔꯤꯁꯀꯤꯅ ꯂꯤꯅꯥꯒꯤ ꯃꯃꯥꯗ ꯃꯤꯠꯌꯦꯡ ꯅꯠꯇꯕ ꯌꯦꯡꯂꯝꯃꯤ꯫ ꯀ꯭ꯔꯤꯁꯀꯤꯅ ꯂꯤꯅꯥꯒꯤ ꯃꯃꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯤꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯐꯅꯌꯥꯝ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯈꯜꯂꯨꯅꯨ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯀꯤ ꯑꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯂꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯅꯥꯒꯤ ꯃꯃꯥ ꯑꯗු ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀ꯭ꯔꯤꯁꯀꯤꯒ ꯀꯃꯥꯟꯗꯔꯒ ꯐꯝꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯀꯃꯥꯟꯗꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯁꯦ ꯂꯤꯗꯔꯒꯤ ꯊꯧꯗꯥꯡ ꯄꯨꯗꯨꯅ आइसलैंड अमदा चटप तारे मदुदा नंग नतबा लेबर मयाम अमसु चटकनी मसिदा लीना मनाउनुपा अमदी ममासु यौरम्मी मथंगी अयुक्ता मियोइसिंग अदु ट्रेल अमदा काखलम्मी अदुगा ट्रेल अदुसु स्टार्ट तौरम्मी एंड्रुसना लीना सखिबा उबदगी ट्रेल अदुगी मतुंगदा तानरम्मी मतम अदुदा एंड्रुसपु लन्मिसिंगना फारम्मी लीना अमदी एंड्रुस अमना अमबु पामनजबा नुक्सिनजबनी अदुबु हौजिक्ति खाइदोकपीरे मदुदगी मियोइसिंग अदुबु ट्रेनदगी कुमथालगा मखोइबु जहाज अमदा पुरम्मी अदुगा मफम अदु इंगबना ngaklammi इंगबना मरम ओइदुना मियोइ अमसु सिरम्मी मियोइ अदुबु लन्मिसिंगना थांदोकलगा समुद्र अदुदा थादरम्मी खरा चटलबा मतुंगदा मखोइ अदु आइसलैंड अमदा थुंगलम्मी मदुदगी क्रिस्कीना मखोइ मयाम लैनबा युम सारम्मी नोंगमदी लीनाना थबक सुरिङै नुपी अमना हाइरम्मी हयेंगदी मफम असिदगी जहाज अमा चटकदौरी अइसु जहाज अदुदा लोना तोंगलगा चटखरगनी मफम असि अयिंग नुक्सि सिटपना मरम ओइरगा मियोइसिंग असे लोइना सिरगदबनी चटकदौरिबा जहाज असि सही असिगी ओइना अरोइबा जहाजनी नंगना पामलगदी नंगी नामा ननौ नुपासु यावबा यागनी मथंगी नुमिता नुपी अदुना जहाज अदुदा लोटलिङै लानमिसिंगना उबदगी महाकपु नोंमैना कापतुना हातलम्मी मसिगी मतुंगदा मखोइ इंगबना ngaklammi मदुदगी डॉक्टर कौदुना मखोइबु लायेंगलम्मी लीनागी ममा यामना कन्ना नारम्मी क्रिस्कीना महाकपु उनबा चटलम्मी मदुदा लीनागी ममाना क्रिस्कीदा हाइरम्मी अइने सिख्रबसु अइगी इचा अनिसिबु येंसिनबियु हाइदुना सिनरम्मी मफम असि इंगबना मरम ओइदुना मियोइ कया अमसु सिख्रे अहिंग अदु लीना ममागी मनाक्ता तुमलम्मी ममाना लीनादा येंगलगा मतम कुइनदगी लोतुना थमलकपा वा अमा हाइगेना हाइ नंगी पापा ngasiगी संसार असिदा लैत्रे वफम असि ताबदा लीना यामना कपलम्मी अदुगा ngayaki matungda लीनागी ममा अदुसु सिरम्मी मथंगी नुमित्ता लीना क्रिस्कीगी मनाक्ता लाक्लम्मी महाकना मफम असिदा लैरिबा मियोइसिंगी दमक सेंग चाक अमदी अरुंबा फिरोन पीनबगी दमक हाइरम्मी वा अदु ताबदा क्रिस्कीना साउरदुना लीनागी मंगक समदा मेटलम्मी अदुगा सटखिनबा हाइरम्मी मदुदा लीनाना अइगी इमासु सिख्रे वाहै अदु ताबदा क्रिस्की नुंगाइरमदे लीनासु मफम अदुदगी सटखिरम्मी मदुदगी क्रिस्कीना सोवियत यूनियन दा लेटर अमा टाइप तौरम्मी अइने लीना अमदी मनाउ नुपाबु निंखा तंबा पीरबनी मफम असिदगी थादोक्लबनी हाइदुना इरम्मी मसिगी मतुंगदा क्रिस्की मथंदा सुसाइड तौदुना सिरम्मी महाक मसाना मसागी मरानबु याजरगा लीनागी ममाना हाइरम्बा मसा अनिबु येंसिनबिरउ हाइबदु थबक ओइना उटखिरम्मी मथंगी नुमित्ता आइसलैंड अदुदा जहाज अमा लाक्लम्मी लीना अमदी मनाउ नुपा जहाज अदोमदा लाक्लम्मी मदुदगी लीनाना खलई मखोइ असि अमुक हन्ना निंखा तंबा फंगले असुमना फिल्म असि मतांग असिदा लोइसिनखिरम्मी फिल्म असि अक्टोबर की तांग 12 2018 दा रिलीज तौखी फिल्म असि IMDb दा 10 गी मनुंगदा 6.6 रोटल टोमेटो दा 56% मेटाक्रिटिक दा 42% अमदी गूगल यूजर्स ना 85% गी लाइक पिरबा फिल्म अमनी फरे दुदि स्नाउ मयाम मतांग असिदा काइना यथंग निजरी वारी सिलिबदा सोइखिलान केबा यावरगसु ngakpiu